ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯌꯧꯔꯛꯇ꯭ꯔꯒꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ ꯑꯗꯛꯁ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯥꯎꯅꯕ ꯍꯥꯏꯕꯤꯕꯗ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯩ ꯑꯗꯨꯒ ꯃꯊꯪꯗ ꯏ ꯔꯟꯖꯅꯥ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔ ꯍꯤꯌꯥꯡꯂꯝ ꯖꯦꯠꯄꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯅꯥꯎ MD ꯁꯤꯀꯟꯗꯔ ꯑꯥꯂꯤ ꯃꯌꯥꯝꯅ ꯑꯆꯧ ꯍꯥꯏꯅ ꯈꯪꯅꯕꯤꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯏꯕꯦꯜꯁꯤꯡꯅ ꯑꯆꯧ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯒꯨꯝꯕ ꯑꯁꯤꯒꯨꯝꯂꯕ ꯏꯅꯥꯎ ꯑꯁꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯙꯥꯟ ꯏ ꯁꯥꯟꯇꯤꯕꯂꯥ ꯍꯤꯌꯥꯡꯂꯝ GPꯒꯤ ꯄ꯭ꯔꯙꯥꯟ ꯑꯁꯤꯒꯨꯝꯂꯕ ꯏꯟꯗꯣꯝꯆꯥ ꯑꯁꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯩ ꯃꯁꯤꯒꯤ ꯃꯤꯡꯁꯤ TIS इबुंगोहल सेक्रेटरी कस्टम उट्रा संगलेन सनाकोनो अखोई तौजरीबा लाई हराउबा हाइबा अखोई सिगी अखोई ट्रेडिशन अखोई रिचुअल असिगुबा थौरम असिगा यामना मरी लेनबा अखोइना लाई हराउबगी परमिट लौबा मतमदा अखोई असिगुमलबा संगलेन असिगी अयाबा लौजरगा लाई हराउबगी मतम लेपचबा अदुगुमलबा यामना मरुओइबा अखोई ऑथोरिटी ओइबा